Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Lanai Medical College Sisa Academy of Health Sciences Imphal, Mukhya Mantri Nongthombam Birena ngasi sanggakre. Kendragi Mapal Thawram Rajya Mantri Dr. R.K. Ranjan Hairi, afaba lengak sasan haibasi laibak masung miyam yaipanaba khongthang kayamrum paikhatbani. Manipur da haukiba pung kun marida COVID-19 na maram oiduna miyoi ahum sire. Sports Mantri Letpau haukip na hairi, Manipur ngam khai paring de lairiba nahasingbu yokhatuna sana khotna baromda pungning thogolabadi nisadigi lapthokhanba ngamgani amasung sangsad ki sabha animaki mifam loigadama matam nongmangan khatna matam kaktana yethokre. Lebagasina COVID vaccine dose koti chama yankhay yauna kaamna bahona ringai se asida anobo corona variant thorak le hariba asina amukasu nungnang bupukhale phiba masida ikoina tabiriba miyamda hek yaba makai athuba matamda vaccine dose suna kapthok pinaba amasung atopa miyoising vaccine kapada mating pangbinaba apil tawzari laisad astegi ngakthongnaba asamba thong ohumasi inbiyu face mask upiyu foot taruki social distancing thambiyu maimit amadi khutsa sing na hamdokpiyu COVID-19 के मरी लेने बा ई-पाउ सिंह की दमक नेशनल हेल्पलाइन नंबर सिंह 01123978046 अमसुंग 1075 ता अदुगा मणिपुर की हेल्पलाइन नंबर 0385241166 अमसुंग 1800345381 ता फोन तौबियु हौजिक मपुंगोइबा पाउ मुख्यमंत्री नोंगथोंबम बिरेन सिंहना सीज एकेडमी ऑफ हेल्थ साइंसेस इम्फाल वेस्ट की लांगोल दंगसी संगाख्रे Lanai Medical College adu sangaraduna Mukhyamantrina hai Rajyasde natana awang nongpok lamdamgi analayeng gi lamda Siza Hospital na lawriba thaudang thoidong na singthaningai ni COVID-19 gi lantheng chatabada Lanai Hospital sing alum masida achoba thaudang amasu lawribani Siza Hospital khaktada Chief Minister gi haksil gi tengbang amasung Pradhan Mantri Jan Arogya Yojana gi makhada anabali sing yang khaitare layengki mangna hai sarkar khaktana miyam gi aning apamba loinamak thunganbu oithokte maramaduna asiguma lanai sector singsu pungning thogotpagi tangai fadabalai handakta pangthokiba Mukhyamantri singi mifamda sarkar na lanai sector singa pullaga public private partnership PPP model kyamarum hogdongnaba Pradhan Mantri na khangalakre lanai company singna lawriba thaudang adubu pungning thogotpa oina sarkarna makhoigi thabak thauram singdasu angama mateng pangani haina Mukhyamantri na makhatana phongtokki District khudingi oxygen plant kille Imphal da achoba oxygen plant ni leire state government bi asisoi PPP model operate on na bina na ya bigre 20000 KLP ama 1000 KLP 1000 KLP to the administration reduce kisu 1000 KLP lore adu hojiki 2000 KLP korobata kille bi pai any private erosion development sharing there lo pai ni baya asmai to kuna is in every district अबगी ICU की बेड मशीन हैंकल लगपा अदगी डॉक्टर्स सिंग नर्सेस सिंग अहेंबा थैली वेजेस द वेरो कॉन्ट्रैक्ट द वेरो क्रेडिट द वेरो नोरगा होने बेरकने कोई मैम पुल्लकांदा सिकिम से लापनी Imphal इसकी पोरंपाता 20 किलोलीटर लिक्विड ऑक्सीजन प्लान अमा PPP मॉडल पैखनबगी अयाबा पिरे COVID-19 लांथेंगदा अवाबा कया खांगदुना मथौ निंगथिना पांगथोकिबा हक्सेलगी मियोइसिंगबु मुख्यमंत्रीना थागतके थौरमदुदा सरुक याकिबा वर्क्स मंत्री थोंगाम बिस्वजित ना हाई लेबाग असिदा प्रधानमंत्री नरेंद्र मोदी की लमजिंग मखादा हक्सेल की लमदा निंगथिना चाखोथनबा ngamle राज्य असिदा लनाई मेडिकल कॉलेज अमा लिंखतपा असिदा लमदम असिगी मेडिकल तमिंगबा महिरोइसिंगदा चाउना कानबा पिरगनी असिगुमा मेडिकल कॉलेज अमा लिंखतपगिदमक सिजा हॉस्पिटल बु मंत्रीना थागतपा फोंगदोखि केंद्र की मपाल थौरम अमसुंग शिक्षा राज्य मंत्री डॉक्टर R.K. रंजन ना हाइरे अफब लेंगाक सासन हाइबसी मियामगी याइफनबा तौबा अमसुंग लेबाग असिगी नागरिक सिंगी अवाट अपा करी लेबगी हाइबदु निंगथिना खंगदोकलगा मेंसिनबनी आजादीगा अमृत महोत्सव का मरी लेनना पांगथोकपा अफब लेंगाक सासनगी सयोल पालन थौरम नंगरांग वांगांगबदा मंत्री ना हाइ पालन थौरम असि लेबाग असिगी हानगी प्रधानमंत्री अटल बिहारी वाजपेयी की मपोंग निमित डिसेंबर 15 दा सही खुदिंगी पांगथोकपनी कुमसी सहिंगी ओइना आजादीगा अमृत महोत्सव का मरी लेनना पालन थौरम असि पांगथोकली कुमसी सहिगी पालन थौरम असिगी हिरमदी प्रशासन गांव की ओर हाइबसिनी डॉक्टर रंजन हाई
Good governance haibasi leibak asigi nagarik khudingmakki darkar leibasing ningthina yengsinba amasung sakot thaurangi tabak niyom chumna paikhatpani mapalamda leiriba Bharat machasinga leibak asiga hakthengana samnahanabagi pandamda haudokiba Global Pravasi Rista portal haudokibagidamak magna apenba poi haiki. All these indicators like effectiveness and efficiency, accountability, transparency, and responsiveness are ranked high as indicators of good governance. Good governance also means to proactively look into the requirement and the welfare of the citizens. India's transform is substantial and competent with your external affairs at once. The global public system opened last December. English ngani kudithoi ki angan basarukta pangthokadaba Manipur Vidhan Sabha gi mikal ningthina amasung niyom chumna pangthokpa yanabagi damak sakhanglaba rajya gi amadi rajya thaki rajniti dol singi oiba miphamama ngasi Imphal gi lampel patta leiba Chief Electoral Officer CEO gi conference hall da pangthokre miphamaduda mikal gi Model Code of Conduct, Media Certification and Monitoring Committee, Complaint and E-Vigil Application, Expenditure Management and IT Application na jingbagi matangda mari leinaba Nodal Officer singna training piki. Manipur State Commission for Women amasung Social Welfare Department na punna sinduna pukhau ahalupta nomugi oiba Legal Awareness Program amang asi pangthokre. Awareness Program asi drug tagi ngakthokpada nupi singi thaudang haiba hiramda pangthokhibani thormasta nupi chama kunthrarum sarukyaki. Aigi imung BJP gi imung haiba campaign National Spokesperson amasung Manipur in charge Dr. Sambit Patrana luchingduna BJP Manipur Pradesh ki General Secretary P. Permananda Maitei gi yumdanga si hokdokre thormadu BJP Manipur Pradesh ki President A. Sarda amadi Khatigrau Kendra gi MLA Nahakpam Indrajinda chingba sarukyaki tabiriba pawasi Akashwani Imphal dagini. Manipur da haukiba pung kun marida COVID-19 dagi mioi ahum sire masiga loinana COVID dagi laikidaba masing lisingama jamapan marputra nipan sure rajya gi haksel bibagi chirol amana hai ngasi sample lisingama changma kuntra taruk test tobada mioi nipan COVID positive oiba thengnaki ngasi gi oina positive oibagi changsada sino dasmik mangani laisat astagi mioi kunitoi naba phaduna discharge tawki naba phagalapagi changsada marputra nipan dasmik ani taruk da leiri housing active case Sama Marfuni Pan Lady. Manipur Science and Technology Council na Satharakpa Year of Awareness on Science and Health ki thawram ngasi luishin kre luishin bigi thawramda tongan ba sangdam nakiba singda makok mathang tarba singda manamathum su yenthoki. Khelen Thoksom Trust na Media Fellowship Award lisingani kunmathoi kunithoi naharol gi thawdang gi pauche gi paumi Huidrom Ronibala chanu da piragani hairi award asi Ronibala gi Vanishing Playfields of Manipur and its impact on health and sports habi hiramda tijinbagi damak manasi pikadabani. Thaubal jila gi hairokta ngarang ahing mikhal mamangda thokpa hingsa gi thaudokta miyoima laikidaba adubu yaningdaba phongdoktuna ngasi hairok part 2 mayai lekaida mafam adugi miyamna wakat mipam pangthokre tungda wakat mipam aduda saruk yakibasingna mihat adubu yaningdaba phongdoktuna kholau lauduna rally amasu chatki amaromda Thaubal College ki mahiroi singnasu college asigi mahiroi ama oiramba en rohina laikidabada awawa phongdokre maragasida Mahiroi asina lekidabada mahiroi lup taruk MSU, EMS, DESAM, MSF, KSA amasung shukna akan mamungda yaningdaba phongdokli. CRPF ki marfutaruk suba battalion na Kangpukpi jela gi Kharam Palen gi kunja singi solar lamp sing yenthokre. Masi civic action program gi sarugam oina pangthokibani thormasi da kunja singda charge tobu yaba solar lamp kumna pan yenthoki mafamasi ki kunja singna mai gi awaba mayuk nariba dugi yenglaga CRPF na thawrang asi lokatkibani. Youth Affairs amasung Sports Mantri Letpau Hawkim na hairi Manipur gi ngamkhai paringda leiriba naha singbu yokhatuna sana khotna baromda pungning thagotpana nisada laijubadagi kohan mangamgani Tengnokpal jila da satharakpa ahanba Fodam 5 Birip Trophy Football Tournament rishinbagi thoromda wangangbada mantri na hai haujik timiyam na sana khonabagi thabak thoromda hena thawai yaksilakpa ure masi afaba kudam amani sana khonabana haksangi pibam hena phagathanbada natana samaja subu chakhotpa maikeda purakpadasu chauna mating oire Mang hai angang singbu sana khonabagi lamda pungning thagonabagi damak school gi syllabus da sana khonabagi discipline na matangai padana hapa matam oire masina sanabada hena thawai yausinduna lamdam masid apaba sanaroi puthokpa ngamgani Pradhan Mantri Narendra Modi gi tha gi oina Akashwani gi thongda sandokpa man ki baat tha sigi kuntarukta sandokani
मसी प्रधानमंत्री की मन की बात की मरफुमरी सुबह एडिशनी मन की बात थौरम मसी की मांगोइना मियामना मखोगी वाखलोन माइगोप नत्रगा नमो एप पिरकप यागनी मखोगी वाखलोन सिंह अदु रेकॉर्ड तौरगा थारकपसु यागनी हाइरी ट्विटर दा थागतप वारोल अमदा प्रधानमंत्री ना हाई मांगना लेबाग असिगी मियामगी वाखलोन ताबा पामी मियामगी वाखलोन सिंह अदु हिंदी अमसुंग इंग्राजी दा रेकॉर्ड तौरगा थारकप यागनी नत्रगा टोल फ्री नंबर 1800117800 दा कॉल तौरप यागनी टेलीफोन लाइन असी इराय नुमित फावबा हांगनी मियामगी टेलीफोन नंबर 1922 दा मिस कॉल पिरगा मदुदा फंगबा लिंग अदुदा मखोगी वाखलोन फोंदोरपसु यागनी हाइरी आकाशवाणी इम्फाल दगी पाउ ताबिरी संसद की सभा अनिमकी मिफम लोइगदबा मतम नोंमंगन खतना मतम कक्तना येथोक्रे संसद की निंगथम मिफम असी ममांग थागी कुन मप्पलदगी सथबा हौरक्किबनी ngasi mifam hek horokpada adyaksha Om Birla na mifam loisinbagi warol piraduna hai handaki mifam asida sada marfuni thoigi mathakta thabak thauramsing pangthoki bil mapan pass tauki mifam manungda pung 18 ayat apan thokto na mifam sathabada apan bathoki Rajya Sabha gi chairman Venkaya Naidu na su mifam loisinbagi warol piraduna hai mifam manungda tongan ba sadasya singna sarangna bathon badagi mifam sathabada apan bathoki sabagi mifam niyom chumna pangthokpanga mankide Haksel amasung yaifayumbal mantraloyna hairi COVID ki anova variant Omicron na Delta variant ki launaganba amasung sandukpagi chang saruk ahum heli anova variant asi ngakthoknabagi damak rajya amasung union territory singna warum singsangatuna angamba thakta thengnanaba honagadabani Haksel amasung yaifayumbal gi secretary Rajesh Bhushan na rajya amasung union territory singda ngarang sithi duna akanba thabuk lakhonaba khangankre sithi dugi warol da Sri Bhushan na hai laibagasi gi tongan mafam singda hojiksu Delta variant case leidibani Masigidamak Rajya Singh amasung Union Territory Singh na akanba thabak lokhotpagi tangai fadaba leiri maragasida laibagasta hauzik phawbada Omicron gi anoba case sani 12 shure masigi manungda Delhi da 58 Maharashtra da 53 yauri adumoinamak mioi marputraji layenglaba matungda naba pharaktuna discharge tawkhre Laibak sinba thungna chathariba COVID-19 gi vaccination drive asida hauzik phawbada vaccine asigi dose koti 138 hena kapkhre kendra sarkar gi pauna hai Lebaga asigi tongan ru rajya singh amasung union territory singda vaccine asigi dose koti 194 pithakre hauzik dose koti 13 lakh 63 sidantana leiri hauzik su makata na hidak watkani habigi mipai ningai leite lanai hospital singdasu vaccine asi sarkar na piduna kapai halle maragasida bharat hauzik COVID-19 gi active case lising 63 marputra leiri apunma positive case ki masinga yengnabada active case ki changsada amadagi hanthare Laiset asegi farakpagi changsada marputrani pandasmik mari yaure haukiba pungkun mari da punu myoy lising taruk samapan suna taruk naba farakpaga loinana hauzik phawba naba fakiba apunma masing koti ahum lising nifuni toy shure hauzik sanabagi pau Lilongda sathariba ahanba Lauremam Angahal Memorial Veteran Football Tournament ki ngasi sanakiba tongan ba mesingda Upsa Bina KVF A bu panjat anishnoda Visaina Flambu panjat amasinoda thoikre Tare suba Imoinu Trophy Village Wise Men's Open Football Tournament ki ngasi sanakiba mesingda YPF Yangang Pokpina YPC Walta Bibu panjal amasinoda Rhino FC Mongkotna LCYC Lamlai Chingphu bu panjal marishnoda Yaipatoi FC Sektana YDC Thamna Pokpi Bibu Panjal Mari Amata Thoikre Yanan FC Huidrom amasung Sangkai Village Panjal Amata Janadra Dro Chatkre Loishilakpada COVID-19 dagi ngakthongnaba COVID vaccine kapthokpa face mask uppa foot taruk lapnana leiba khutsa amadi mai mit tarutanana thamba haiba asamba thongsing asi ngangna chatpinaba amuk hana ningchingjari aroibada maroiba pau amuk Lanai Medical College Sise Academy of Health Sciences Imphal Mukhyamantri Nongthombam Birena ngasi sangakre Kendra gi mapal thoram Rajya Mantri Dr. R.K. Ranjan na hairi afaba lengak sasan haibasi leibak amasung miyam gi phanaba khongthang kayam parphalpani Manipur da haukiba pungkun marida COVID-19 na maramoiduna mioi sire Sports Mantri Letpau Hakip na hairi Manipur gi ngamkhai paringda leiriba naha singbu yokhatuna sana khotna baromda pungning thagolabadi nisadagi lapthokan bangamgani amasung sangsad ki sabha animaki mifam loigadaba matam nongmongan khatna matam kaktana ithokre pauloi jare